अदोम गाड़ी मचा दरकार ओइबिब्रा सुपनगी मिनट कुंथ्रागी मनुंगदा डॉक्यूमेंट इचंग चंगदना बेस्पा अमदि एप्रिलियागी अपांबा मॉडल सिंग सुपनदगी लुपा लिसिंग 10 खक्तंग पुथोकपिदुना लोन ओइना लौबा याबगी खुदोंचाबा पिजरे अकुप्पा मरोलगिदमक कांटेक्ट तौबिरउ 9089895330 अमदि 9615823252 तुलसी मोटर्स प्राइवेट लिमिटेड थांगमैवन अमदि संगाई प्रो खुदोंचाबा सी मांगनबिगनु ngasimak कांटेक्ट तौबिरउ टर्म्स एंड कंडीशन अप्लाई Good afternoon, ELITETV की टेस्ट ऑफ कार्टून की महाव मेंग ताबरी सुम अहम तराम मुसरी मरु ngasi imphal fongo pause singi cartoon singda cartoonist na kari hainin liba kari phunong liba karam bo khal khang liba habdo myam sang thamjage aham de lokhajage sanga express ki onthok pani da hare bisida onthok pani de hare ba cartoon si jengbiu amna phajaba cartoonist de khoi gi mitang amada wa ngang bani wa ngang basidai da khoi amasina ngang siga amasina khali siga adi khena baduni before no ngang kada mana high state high si hauzik manipur tholi ba irang si thambal gi sarkar na thon bani delhi da chali ba mla singna masigi warosin pura pangam loi ngamdrabadi akhoi da haibiu mantra takchege amasina wakan khala rajniti to haibasi drama yaw da ya da bani na mayam se amaga hajin na ba khudong cha ba lona ba duna before sidadi mot mana da ba ani pun ba hai dare alma sida hauji thoi basi bjp dani adu dani ada ne law ba ada ma phamisina rajniti to ba haibasi drama yaw da ya da bani hauji se adum political party mayam gi khudong cha ba lona ba su ma mayam thok tab suna te adum ba su ma si kya thok ta na ba chapma na ba haibdi target amagi makha da pulap chamina ba hai wafam sida leiba aduna sai sida mathang haji longna riba mayam sing asi tawbiganu hai wafam sing sai gi cartoon sina mayam da thamapani na thamjage mathang da leiba sina ko sana leiba ki loire dana hai waduni loire dana hai cartoon jengbiu moro ki gas di kayu yadre ne hawai jar gi handbomb du purakna ba tawne na maset ta lawbune hajik si khoi moro ki khoi gi asu gya sai duni khoi mit thopan na ba koi thajan ma mayam ma ji rayo si control tawna bo hona bada sina mayam duni ade ma set ta lawrak pani moro ki gas di kayu yadre ne hawai jar gi handbomb du purakna ba tawne madudi leitre ye yongchak ki handbomb du yagadra set ama de phang pani yongchak na thajan sirana aduna noningba hajik si maru na khoi ngang angang sing protest to budu da mayam onjan dana ekta mata amagum hai tare ko tarek langjan dana pokhaya dana so panjang bajai bak thi bani moi du dagi protest to da hoi moi ding mi mangar tara khangat piraga kaino moi pa mi do kana unan ge haibna chingba to biraga unahal laga tawraga di phagadam ni hajik si angang sing si lai lai su tangda mayam sing si loina tholaga hoi of course madu thingnaba ngasi hayeng na koi masagi suti le jagre itki aduga mathang su koi suti thagre aur hajik si warishin purakan da koi democracy ni madu naam ku sinna bad leini koi mamang da sinna bada koi cannon water cannon sidana kari tawduna to mayam si jawre hekta tear gas mo bo mo khong sokpa bakut sokpa mamai me sokpa yamna nipim cha sing du da ngarang tawgi budu yamna nungai taba thodok ni adum bujuna ni haji thamai sing che che ta lawnara kan da koi ro ke chi yadre hawai jagi bhom du purokna ba tawne na duna hawai jagi du leitre di yongchak kin tawragi adana suna phagi jogai tawraga su haji toriba mong chidai da koi onchalaga soi basi kana no khai ba koi masen ngaktani haibagi wafam du dani haji leiriba si aduna yam phajaba wan to leiba cartoon ne thamjage mathang da leisina koi pongna phamgi balo he haibaduni balo sida mayam koi gi minister mla siga mera pai bisin siga launa ba marai tongna bagi sin ni leisi daire numit 10 mani manungda khulai pi hello adida mera pai bisin hare phare adu tadi numit 10 mani matungda kuki da khut tharani wasau na aji angna racing si aduni haji imai bel sin hai bodo koi gi khulai lokhat pa yaroi ko tadi chap chana lokhlu khutlai khut thaba horok pa moina horak pani koi da tuan ba fa ba kuju khulai me leiri akoi sidai leiri valley gi sidi police station gi lak pani mun bani mayam nang khangna wafam ni maduni aduna makoi gi
लौखत्रिंगदा अखोई लौखलगदी ngasi bodo kapsalu balaite moina kapthorakpa ngakni aduna moi gi hana lawkhalu adu mathang da koi pi ge habne aduna ani sigi mungdari si numit tram ngani munda khulai pi habne adu dadi numit tram ngani matungda kuki da khut thani wasa usini aduna ani gi haju si paramilitary force central force mayam lai basing si adum makoi ga kari ga khut thaba somna kada amat yaude chingi jaga sing da haji khoi mo bom tear gas amta mangan balaite awat pasing si somde lo farni adumba wakhaloni ana phajaba adugi wan thuk leiba cartoon thamjage mathang da laisina khoi hoilan paugi as loire haibadni adeda school gi sinne school se da oja sina haire sa hayeng suti lau thole angang sa ada angang sing sina haire tambangam de hayeng kari oini na ana khoi ji kudak ta dum hoi kudak ki leiba riot to khoi control tong dam hona dabe adaba aduna sin dabe adaba aduna ni lengak som kok chikpani ji to posi kari to dage have si tha manga pha dore laiba tang hum se di tha manga complete orani ana kari no hari basi india government hai ju kai no ngasi se khoi cbi gi director lakane na khoi aduba lakiba adum leire pung 13 makhai dai da thungkiba leire aduna haji leiriba anga ani si kesi phasana mkhoi da sinhan gani haibani kadai phawda torokada ba suna kada naked okay parade to gibadi hekta to na phadana punna to gibadu adu gi wafum duni haji miam namu warau se no kadai phawda cbi na kari torokpa khara mana hairi ni de sino haidana aduna numit humni manungda khoi gi chena basing phaga dum haiba ton ba organization singi dabi miam su lei aduna kari to kada gi yengba tabne size da duni tambangam da ba hayeng che to suti da thadokpa curfew tambangam de khudak ke tension ba ona manipur si karama khuing amada hingi bano haibasi yamna wantok leiba adum ba cartoon ne thamjage pathang da leisina khoi ichel express ki nei re haibduni nei re sida moje mobile se yenga mamana bani se wari sana bani asidi hemandro na ko su imphal da hero sare ne chingdadi zero tare na police ne action to uduni man mobile se yenga dan ang chingda kulai pairaga protest to udana yengduna leiba tamda chamna protest to udana hero sabra haibu mayum thadolaga chen ba soiroi handakti ana koi saunarakpa yarakani habigi achouba mana khogi alarm ma khogi alert number pi bani khogi rid leibudo khogi namsu police khogi oc ani gi mem de ka tauba duma tauba nuduna khoi sumase tobinu sumna protest obudo kouraga phajana hairaga moi mangara tarara lokhalaga wari sanhalaga kholaga moina pamdo kaino kono du tabada hekta mui bupun bupulladi rubber bullet kapkani mok bhom kapkani asu gas kapkani adagi moro ki du langsani haibagi ofam da leregadi khoi si karam film da lakadage siam lu ofam ni aduna leiriba kapiba bhom adagi kapiba tear gas me amdu paisa ngaktani kapai imam singchi hoi india government di thadar amba ya du busai sida khoi wariba me am sini thengdari me am se aduna adum bodo tobiganu anda jum thado ga chen basu soiroi ko handak ti na sara warning asai cartoon nisna pirak warning ni haidana ai thamjage mathang da leisina khoi daron thodang hawa do leirang do haibani ado khoi delhi da amisa unaraga tholakpane mla minister amagi mini mana thang mesida amisa unarabu bu kari phongdok pirapage haida machinje dum menjelaga khoi plaster na chappaga lae kaimta nganganu akhoi ngarang jo khoi haibado khangde ude ta de haibasina khwaidagi best oirabra haibu hanglakpaduni aduna saisida khoi Delhi dagi tholak pa duni adida paumina hang baduni da karim ta hairam daba machin khumaga legi baduni sigi film se alang nangai mla me ama chalo budu mla mari tholak khre am khoi kai wafum da phong dok te ado mayama ji Delhi da khoi punna leiri unana ba prime minister unana ba ji phawda prime minister unade tha manga phajal chu bawda prime minister unaba phang da basi karino haibasini aduna manipur thoi ba thodok se up da bihar da thombo itadi kamai togedagi haisu chu hanga moini auna khoi saisida yamna wan thuk leiba cartoon ne thamjage mathang da leisina khoi people's chronicle kini people's chronicle ki witty wednesday na ida police ka mera paibi ga ngangna baduni da police na mai tan baduni noi changro chalo adu tawro na ade mera kno na haire mera paibi sina you see nanghambra extremists or terrorists from Myanmar are all in the hills with bunkers to grab Indian land so go. What are you doing here? Anuna. Noi sida ngaktra sena ko leire yengo ada di sunga kanda Myanmar de changpa khulai pa terrorist me am sina hill the law in the lake re koi bunker manungda adu Indian land se long na ba adu ke dori go what are you doing here and mera pai bi sina koi
ꯀꯩꯅꯣꯗ ꯆꯩꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ ꯉꯥꯛꯏꯕꯁꯤꯡꯁꯤꯅ ꯐꯖꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯄꯤꯒꯦ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯨ ꯉꯥꯛꯄꯤꯔꯣꯏꯗꯕ ꯑꯣꯏꯇꯥꯔꯗꯤ ꯈꯨꯠꯂꯥꯏ ꯄꯤꯔꯣꯏ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯃꯌꯥꯝ ꯆꯪꯉꯛꯏꯁꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ ꯁꯤꯕꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯖꯒꯥꯁꯤꯡꯗ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗ ꯃꯌꯥꯝ ꯑꯃ ꯂꯩꯁꯟꯕ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯈꯔ ꯚꯦꯂꯤ ꯑꯦꯔꯤꯌꯥ ꯈꯔꯗ ꯇꯧꯔꯒꯁꯨ ꯑꯇꯩ ꯃꯥꯁ ꯑꯣꯏꯅ ꯍꯦꯛꯇ ꯀ꯭ꯂꯥꯁ ꯇꯧꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯧꯖꯤꯛ ꯄꯩꯈꯥ ꯊꯥꯒꯗꯕ ꯑꯦꯛꯖꯥꯝ ꯇꯧꯒꯗꯕ ꯑꯗꯨꯗꯤ ꯂꯩꯉꯥꯛ ꯑꯗꯨꯝ ꯁꯤꯟꯖꯔꯛꯑꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯅ ꯄꯤꯔꯤꯕ ꯑꯗꯨꯝꯕ ꯃꯦꯁꯦꯖꯁꯤꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯄꯤꯔꯤꯕꯁꯦ ꯍꯥꯏꯔꯤꯕꯁꯦ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯀꯥꯔꯇꯨꯟꯁꯤꯅ ꯃꯥꯒꯤ ꯀꯥꯔꯇꯨꯟꯁꯤꯗ ꯐꯣꯡꯗꯣꯛꯄꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯏꯂꯤꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ